Security Force na tongan-tongan mafamsingda thiba humbagi thabak sathabada lona tingkraba lalholup KCP People's War Group ki miyoi ani fagat kibaga loinana tongan-tongan mafamsingdagi yamlaba kutsu khulai kaya amasu fagat pangangpre Manipur Police ki control room dagi thadorakpa charol singi matung ina KCP PWG gi miyoi ani adu Imphal West ki Uripok mayai lekai da leiba machang bakery dukan manaktagi fabani hairi Miyoi asi tongan-tongan ba dukan singdagi niyam kaina sel khaigatpada chenaba miyoi ni hairi faraba miyoi ani adudi khangembam sanaton singh elai sanatomba elais loya chahi yangkhai mathoi amadi thoksom tiken singha elais ibungo chahi nifu humdoi ni makoidagi police na sim yauna mobile handset mari bag sing chaka mari panba gari ama loinana sel oina lupa listing mangaga chamaga nifu fangli hairi Atopa thiba humbagi thabak amada Security Force na Thobal District ki manung chana leiba Nongpok Sekmai Police Station ge Salam Pataw Khuldagi kuchu khulai fagat kre fagalaba kuchu khulai sing aduda 9mm CMG gi magazine ama 36 HE hand grenade mari kapa yariba nongmai maru kuntaret 7.62 into 39mm gi empty gas samaga tarat helican antenna amani cat battery manga tear gas cell ama arming ring ama radio set ka konana charger sing yauri atopa thodok amadada Bisnupur district ki manung channa aigezang amadi leimaram uyok chingdagisu khuchuklai kaya ama fagat ki fagalaba khusuklai sing aduda 51mm gi mortar tube launcher ama magazine ga konana SLR ama sniper rifle ama 40mm gi lethot cell ahum SLR gi maru mari 36 HE grenade mari smoke bomb ama taranitoy borgi cartridge point ama .303 gi blank cartridge manga rubber bullet taruk 50mm gi tear smoke cell ahum 135mm gi tear smoke cell ama yauna potlam kaya fagat ki hari